अहनबद यम मरुई अपडेट अमा कंगै पाकी मेरादगी लखुचगे नोंमै कामनाबद KNFB gi Cadre ama Sire Mahakna Pairamba AK Rifles ama Fangba Ngamkhre ngasi Indo Myanmar border gi mafam ama Manipur gi lal hulup ama KNFB ani gi marakta akan mamongda nongmei kamnaba gi thodok thokre khuthokna bada KNFB gi lanmi ama sikhiba loina Mahakna Pairamba AK Rifles ama Fangba ngamhore hairi pawsna hai Kuki lal hubasingna ngamkhei gi saruk te leiriba awang nongpu ki state chingi lal hubasing gi matakta tha asigi territory gi hauna kan mamongda landarak padi gi hojik fawu lepa leitana togan mafam ahumda matat oina maiki ani de khuthok na bai thodok sing thokli khuthok na bas de Myanmar lenga kilan misung na sungarang PDF ama di KNFB matak te air strike tawdun akan mamong da landa silak pata KNFB ama di PDF kilan mitara gi matak te siki hairi panbe abadi ngarang kabo tampak ama di India gi lona ngamkhei ki saruk to pambai na lusing bai UNLF ki kangbu ga Kuki kulai pai basinga akan mamong da khuthok na bagi thodok to Kuki lal hulup ama gi lan meter leikhi de baga loina na kaya ama asok apan nang khiba leikrabani aduga mathangi update asna NNSN na phongdorak libu wafam asi asumbra aran bra haiba de manipuri lenga miyam da sengdokom thoki khaidem mani ngasi lamdam asigi print media ma electronic media sing the National Socialist Council of Nagaland and NNSN na phongdokiba Indian Security Force na KNFB da mateng pangsindu na mitay lal hubasing matakta landa hali haiba paudo yung pamoyraga phongnaki pawo dukaday pabo sumi ama di sumde haiba si manipuri lenga na tubo matam da manipuri miyam da sengdokom thoki haina hanagi Manipuri Human Rights Commission ki acting chairman oibeta natana hozik senior advocate ama oiriba khaidem manina phongdokre mahakna pause si ka phongdorpagi matung ina di Indian Security Force sing na Kuki lal hubasing da mateng pangsinle haiba sida sumlaba tarabade ekhoi gi apik state ama oiriba manipuri miyam gi leiba asi kadai da oigedori bano loina Indian Security Force sing na Kuki lal hubasing amasung Myanmar gi Kuki lal hubasing da mateng pangsilaga mitay da landarak pani haiba asigi matang da Manipuri lengak na tuminna laitokpa sumloi hairibo hum asi kadai phawo sumbano amadi lan bano haibedu thidoktu na laibak miyam khang na chumaran adu phongdok phomthogi magnai masina chumbu oiba tarabadi Indian citizen oiba Manipuri miyam gi laibak asi kadai oigedaba ge haibasti yamna nungnang ningai oire maduna NNSN na phongdorok libu wafam asi achumaran adu Manipuri lengak bharat lengak ta takna dun achumba adu khangdok tu na Manipuri miyam gi mamangda taseng na tampham thoki haiki aduga mathangi update asada MD abung hat pada chenna bani haiba nupi ani yauna mioi tara fare thasi ki tan tara ka mari ginung thindili lungdagi masak khangda basna faduna puki beta wal district ki manung sanba kai bung makhale kai digi MD atomba sahi kun gum do apok pa MD na simudin amadi MD Farid Elias Boysa sahi kun apok pa MD Haji Bujudin kai bung matak lai kai butam thina furu matung da wal district hospital da thamnam kiba adu amadi MD atomba na ikna bangam dal ikida bagi tawdok ta sen na dupi ni yauna mioi tara police na pagat pangam Ngamkhre hairi tawdok aduga mari leiden lilong police station lokot kiba case ma mari leiden ngarang police na sataki ba operation da pagat pangam kiba mioi tara adudi Salman Khurshid sahi kun ngamapun MD Manjur sahi kun tragamapun sinam Aisum sahi kun ganipan oinam Leonardo Mitei sahi kun ngamanga MD Majibur sahi taragamapan Elangum Gobind Singh sahi kun tragumdoi MD Azam Khan sahi kun tragani ni nupi ani aduna yung khaiba Razia sahi kun gani thoi amadi Silvia sahi taraga mapan ni hojik makoi wang pong saktari panba abadi MD atomba lekan na pangamdana laikida baga loina na MD Farid Elias Boysa aruba film da sokpa dagi hojik North AOC da leiba ras medicity da lekan naribani thagdoga dugi mayuk tamyam gi oibam nipam ama pang thoki baga loina na JC ama sem ki baga loina na mihat adu da sen ba sing pungni furipan gi manung da fa duna serak pina ba JC na lengak tam matam thagi bani loina na laikida ba MD atomba gi asibak sang lausin da na hojik Jenims ki middle sing the lady bani nakala marom ta thaduk adu ki matang danga silamdam si ki tongan ba CSO rusing masing yaw miyam gi phum pang tu no barep kaya laukre thaduk ase ki matang da sem ki ba JC na sinduna kaibung community hall da miyoisa kaya saru yaduna pang thoki ba mifum aduna chief minister local MLA amadi mari leina ba sing the charter of demand kaya yaw ba memorandum pisin na ba ki warep su mod amata oina yana ki hairi memorandum adu da mihat pada senema sing miyap khangna matik sawa dan DP ba tola tar ba miyusing bu logi oiba protection PB ba asigumba tamthir pa mihat asigi matung da amuk loi haibagi thazaba pid fawa asibak sang lodaba retired judge amana chairman oiba inquiry committee ama semba amadi JC na thakiba matam power demand sing asi thabuk to onthok trabadi lamdam sigi CSO sing amadi miyam pulaga tongan bakan bakhung jang kaya sangsin ba haiba wafam kaya su yauri loina thodok asigi justice pothok hona bada lamdam sigi CSO amadi miyam na su cooperation PBU haina su appeal tawki video sing bibagi damta mayam pumna pu amakan tagachiri no update ki damta online Manipur YouTube channel asibudam sibidana subscribe to video. Thank you.